ꯕꯤꯁ꯭ꯋꯥ ꯕ꯭ꯂꯣꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤ ꯑꯩꯅ ꯆꯥꯖꯒꯗꯧꯔꯤꯕ ꯃꯊꯦꯜꯁꯤꯗꯤ ꯑꯍꯥꯎꯕꯗꯒꯤ ꯍꯨꯏꯁ ꯂꯩꯊꯔꯛꯄꯗ ꯇꯧꯅꯕꯅꯦꯕꯀꯣ꯫ ꯏꯔꯣꯟꯕ ꯄꯨ ꯂꯥꯛꯑꯦ꯫ ꯑꯂꯨꯒ ꯅꯍꯥꯟꯒꯤ ꯍꯋꯥꯏ ꯃꯨꯕꯤ ꯈꯤꯇꯪ ꯂꯦꯝꯍꯧꯕꯗꯨꯒ ꯑꯗꯨꯒ ꯏꯔꯣꯟꯕ ꯄꯨ ꯂꯥꯛꯑꯦ꯫ ꯑꯗꯨꯒ ꯑꯣꯝꯂꯦꯠ ꯑꯃꯒ, ꯑꯗꯨꯗꯒꯤꯗꯤ ꯌꯦꯔꯨꯝ ꯐꯨꯠꯄ ꯑꯃꯒ ꯇꯤꯜꯍꯧꯒ, ꯑꯗꯩꯗꯤ ꯀꯣꯕꯤꯁꯤꯅ ꯁꯦꯛꯁꯤ ꯀꯣꯕꯤ ꯇꯥꯔꯦ꯫ ꯁꯦꯛꯁꯤ ꯀꯣꯕꯤ꯫ ꯑꯗꯩꯗꯤ ꯆꯥꯛꯁꯦ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯄꯨꯔꯛꯄꯅꯤ, ꯏꯪꯊꯈ꯭ꯔꯦ꯫ ꯃꯌꯥꯝ ꯃꯤ ꯇꯨꯝꯅꯈ꯭ꯔꯦ꯫ ऑमलेट एंड इरोनबा को स्पाइसी चटनी एंड प्याज गोभी, इतना ही है आज। मैम अहाउबदगी अहाउब चाबदगी को चले इरोनबसे उबरा इरोनबा हापथागे ओइने तताबरा जोंचाक हापिको मैम चाबा होरगे हे वाजा मांग मतला नि तुमनागरेबा जोंचाक पी खरदी मैम हो रही है। रूम में लोगे hảo đấy em ꯂꯣꯝꯕ ꯃꯌꯥꯝ ꯆꯥ ꯆꯥꯅ ꯃꯣꯏ ꯁꯤꯠꯂꯦꯕ
ꯆꯥꯁꯜꯂꯝꯅꯤꯅ ꯄꯨꯛꯁꯦ ꯒꯦꯁ ꯂꯩꯔꯦꯕ ꯇꯨꯝ ꯉꯝꯗ꯭ꯔꯦ ꯉꯁꯥꯏ ꯅꯨꯡꯊꯤꯟꯗ ꯐꯖꯅ ꯗꯥꯏꯚꯔꯒ ꯁꯦꯠꯆꯟꯈ꯭ꯔꯦꯕꯀꯣ ꯉꯥ ꯊꯣꯡꯕ ꯈꯖꯤꯛꯇꯤ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯁꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯉꯥꯗꯣ ꯀꯥꯡ ꯐꯖꯅ ꯌꯥꯝ ꯇꯥꯍꯧꯕ꯭ꯔꯥ ꯆꯥꯛ ꯆꯥꯅ ꯑꯩ ꯃꯣꯏ ꯆꯤꯠꯂꯦ 이러면 사치는 하울래면 용차 이따위 비엠나 하랬더니 딘피스가 용차 신주고 자라고 해보다 사자랄게 तसेंना हारगदी इताउबी ऐसे हंदक सेंसे खरा पाइजदे लाइराबा यूट्यूब नि हाइतारे अदुदुना बाजार थोकपा ngamde तलबसु फंगद्री
ꯍꯥꯏꯕꯗꯤ ꯁꯦꯂꯔꯤꯁꯨ ꯐꯪꯖꯗ꯭ꯔꯤꯕꯀꯣ. ꯆꯥꯔꯛꯀꯅꯤ ꯁꯣꯏꯗꯅ. ꯄꯥꯝꯖꯩ. ꯃꯌꯥꯝ ꯏꯔꯣꯟꯕꯁꯦ ꯍꯥꯎ ꯂꯩꯔꯝꯃꯦ ꯐꯖꯅ. ꯑꯗꯨꯒ ꯑꯅꯧꯕ ꯃꯤꯅ ꯐꯪꯕꯤꯔꯒꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯃꯌꯥꯝ ꯀꯥꯎꯕꯤꯒꯅꯨꯀꯣ ꯃꯌꯥꯝ. ꯃꯇꯥꯡ ꯑꯁꯤꯒ ꯃꯤꯁꯦ ꯇꯨꯝꯅꯔꯕꯅꯤꯅ ꯑꯩꯁꯦ ꯋꯥꯁꯦ ꯉꯥꯡꯅꯤꯡꯗ꯭ꯔꯦꯕꯀꯣ ꯃꯌꯥꯝ. ꯑꯗꯨꯗꯤ ꯕꯥꯏ ꯕꯥꯏ. ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛꯀ ꯐꯪꯅꯔꯁꯤ ꯃꯌꯥꯝ. ꯕꯥꯏ ꯕꯥꯏ.